अहानबदा मरुओइबा पाव बीजेपी की निफुनिथोय सुबह मपोक कुमोन थरम मफम कयादा पांगथोक्रे अपुनबा इंडिया अमा सागतनबगी वाखलोंदा युफम ओइरगा सेमकिबा पार्टी असी कार्यकर्ता अमा ओइबा ngambada चाउथोपा फाउई हाइना चीफ मिनिस्टर एन बिरेना फोंदोक्रे मिटे शेड्यूल ट्राइब की लिस्ट चलहनबगी वाफम राज्य सभा के मेंबर निंगथौ सना जाउबा लेशेमना पार्लियामेंट मिफमदा पोखतख्रे कांग्रेस की इलेक्टेड मेंबर अमखक लेरंबदगी कुमजा लिसिंगनी सुमना अनीदा लेंगाक पाइबा ngamkiba adugi political khongchet adu ningsingduna party asi amuk hanna mapangal kalhannaba hotnaminasi haina कांग्रेस legislature party ki leader okram ibovina phongdokre Manipuri cinema की टोपा अदु मालेम की फंबाक्ता पुथोकपा ngamnabagi pandamda एखोइगी इम्फाल इंटरनेशनल फिल्म फेस्टिवल असी पांगथोकपनी हाइना MSFDS के सेक्रेटरी संजू बसस्पति मयुमना ममी टीवी दा फोंगदोरकली ममी टीवी की मणिपुरी प्राइम टाइम न्यूज में इंताबरीब सिंबु चन माइबम खुरुमजरी हौजिक पाउ संतोना पिजरी भारतीय जनता पार्टी बीजेपी की निफुनिथोय सुबह मपोकुमोन थरम इंडिया सिनब थुंगना पांगथोकपगम मणिपुरदसु मणिपुर की तोंगान तोंगान मफम सिंगदा पाक सन्ना पांगथोकरे अपुनबा इंडिया अमा सागनबगी वाखलोंदा लिंखतकिबा पार्टी असिगे कार्यकर्ता अमा ओइबा ngambada चाउथोकपा फाउई हाइना चीफ मिनिस्टर एन बिरेना फोंदोकरे वाफम असी ngasi निचापात सुथेक्ते लेबा थंबा संगलेदा पांगथोकपा बीजेपी की निफुनिथोय सुबह मपोकुमोन थरमदा चीफ मिनिस्टर एन बिरेना फोंदोकिबनी थरम अदुगा मरी लेना चीफ मिनिस्टर एन बिरेना हाई इंडिया दा लेटलारगी वाथोक अमत लेहंदना अवाबा तारबा सिंगी सेवा तौनबा अमदी अपुनबा इंडिया अमा सागनबगी वाखलोंदा दीनदयाल उपाध्याय अमसुंग श्यामा प्रसाद मुखर्जी की लुचिंग मखादा भारतीय जनता पार्टी असी लिंखतखिबनी अवाबा तारबा सिंगी दमक लेबलिबा पार्टी असिगे कार्यकर्ता अम ओइबा ngamba asida चाउथोपा फाउई कुमजा लिसिंगनी तरामरी दगी नरेंद्र मोदी ने इंडिया के प्राइम मिनिस्टर ओइबदगी इंडिया असी अदुकी मतिक अहोंग बलाकले मालेंगी लेबाक सिंगना इकाई खुमनबा कंट्री अमा ओइबा ngamle अनौबा इंडिया अमगी मायोंदा थबक तोरिबा पार्टी असिगी निफुनिथोय सुबा मपो कुमोने लाकपदा नुंगाइबा फाउई हाइनसु चीफ मिनिस्टर एन बिरेना मखताना फोंदोकी दिलरिया उपाध्याय जी अमदी श्यामा प्रसाद मुखर्जी अनि की लिसिंग मखादा होदोग मदुगमा पार्टी सिगी कार्यकर्ता अमो इन ngasi अखोइना सही निम्फुगी मतुंगदा अखोइना थबक तौबो फंगजबसे मसिगी नुंगाइबदुमा इमियामदा पाउजेल पिजरी कार्यकर्ता पुनमक्ता बीजेपी की कार्यकर्ता अमोइना साउथुकसबदो मदु पिजरी लोइना अनौबदा ऑनरेबल प्राइम मिनिस्टर नरेंद्र मोदी जी 2014 दा इंडिया की प्राइम मिनिस्टर ओइरा अब मतुंगदा इंडिया दा भारतीय जनता पार्टी की खुथांगदा लाइव चेंजेस इंडिया बु पृथ्वी की ओइबा सुपर पावर सिंग मरक यामना रिकॉग्निशन लेबा यामना व्यवहार तोबा नंबर लेबाक अम ओइरेबा अदुगा लेगिद्रबा सिरी अटल बिहारी वाजपेयी की मतमदा यामना फोर साइडेड ओइदना सेमंबा लंबी की भारत की अपुनबा सक्तम सागनबगी वाखलोन हाइबा मयाम से खलुरकांदा ऐ सामक अदुगा भारतीय जनता पार्टी की कार्यकर्ता मोइना याम सौक थोकसै हाइबसिमा मयाम हाना मेसेज पिजनिंगी लोइनना कार्यकर्ता मयाम पुनमना अदुगुम वाखलोन श्यामा प्रसाद मुखर्जी की लेटर लाइरा वाना मयाम सेवा तौबगी फगत फिबम फगननबगी वाखलोन अदुगुम वाखलोन श्यामा प्रसाद मुखर्जी की लेबाक कायबा यारोय अखोय अमत ओइना लेगदबनि हाइबा भारत की अपुनबा सागतकदबनि हाइबा अदुगुम नेशनलिज्म की वाखलोन करम वाखलोन अदुगुम ऑनरेबल प्राइम मिनिस्टर नरेंद्र मोदी जी की सबके साथ सबके विकास सबके विश्वास अमदि सबके प्रयास हाइबा पुनमबु खोलगा सतपसे मसिगी कार्यकर्ता अम ओइजबगी चौथोकसबा अदुगा कार्यकर्ता पुनमक्ता मणिपुर लेरिबा कार्यकर्ता पुनमक्ता याफा पाउजेल बिजरी हाइबसिमै मयाम थम थौरम अदुगा मरी लेना बीजेपी मणिपुर प्रदेश के प्रेसिडेंट ए सरदाना हाई इंटीग्रेटेड ह्यूमनिज्म हाइबा वाखलो नमांग थादुना बीजेपी ना मियामगी सेवा तौरपगी खोंगचेट असिदा मियामना पार्टी असिबु नुंसीबिदुना अमुक हना मियामगी सेवा तौबा फंगहनबिबगी दमक थागतपा फोंगदोकली मतुंग ताबदसु लमदम असगी मियामगी दमक पार्टी असिना पुक्चेल सेंगना थबक पाइखतकनी बीजेपी ना चंगसिलिबा मियामगी खोलाव बीजेपी की थौदांग हाइबा लिकलम असि तुंग कोइना मियामगी इहुल खंगना चथबा ngamnaba मियामना पार्टी असिदा थौना हापियु हाइना ए सरदाना फोंदोकी भारतीय जनता पार्टी की लीडर खुदिमकना मणिपुर की लेरिबा भारतीय जनता पार्टी की लीडर सिंह मिंगोइना पंजरबदा मणिपुर की काय खुनजरिबा चीफ मिनिस्टर
Sri N. Biren Singh Amadi, Maki Council of Ministers Singh, Loinana, Ngasi Paikalak Patabak Thoram Singna, Maram Oirakanda Manipurda, Matam Keagi, Mamanga Talamba, ILP, Loinana, Afspagi, Yamna Chinta Taunaramba Punamak Singado, Barot Ki Lady leader, Kudimakna, Manipur Prajagi Ihul Kangna, Ngasi Manipur Praja Singda, Manipur Prajagi Apamba, Bibi Bagi Damakta Aina, Haidiba leader Singh. Prime Minister Narendra Modi ji Amit Shah ji busu thagar papongdok chari tungda lakadaba thabak thoram kayada Bharatiya Janata Party na prajagi ihul khangna thabak tawba ngamba oijage prajagi kholau ekhoi gi thogdang haidana ekhoi na paktuk chari bai ekhoi gi thogdang si matam punamakta mai pakna ba praja miyam na blessing tawbiu ekhoi su Bharatiya Janata Party gi site gi praja miyam bu angamba lebenda isage haiba thadu oga praja punamakki pen bangam na ba ekhoi hotna jage haiba Bharatiya Janata Party ki pandamadu thamjaraga mayam punamapu amuka swana thagaja BJP ki mapo kumon thoram adungasi ayupung mapanrom tabadwaida Chief Minister N. Birena BJP ki fral chingkatun haudoki tungda nitapat sujekta leiba thambal sanglendagi pauna kaithal fauduna BJP ki karyakata sing yauna khongchat amasatki khongchat aduna thambal sanglenda yoroklaba matung sanglen asida makha taba thoram singsu pangthoki BJP ki nifunithoi subamapo kumonga mari lenana ngasi ayo Chief Minister N. Birena video ki khutangda thadropa yaifa pausal aman hai BJP Linkat Piramba Syama Prasad Mukherjee amasung Dindayal Upadhyaya ani ase India ki awana taraba amasung apunba India amagi saktam sagana bahonabada kathok lamlaba miyoi ngaktani Jammu amasung Kashmir India dagi machet tana bahawrakiba ihau laksinaba Constitution ki Article 370 Jammu and Kashmir da thamjin ki badugi mayokta Syama Prasad Mukherjee na levki India ki apunba saktam kaiba yaroi haina firab laukiba nationalist singi manungda marksu amani makoine India ki damak kathok lamba aduna BJP asi India da khwaidagi sakti leiba amasung malem da khwaidagi chawba political party ama oiba ngamdibani haina so Chief Minister ki pausal aduna makhata ki Bharatiya Janata Party na lakpadagi Delhi da lady sarkar amadi Manipur da lady sarkar ani lakpadagi ngasi Manipur ki praja tangdu leitana ingna chingna tham phangjare mamang ge hokiba sahi manga coalition government oirabasu ban blockade leitaba general strike leitaba mihan mipur leitaba yamna ingna chingna laikhiba state ama oiki loinana sathi kraba COVID pandemic sahi ani khare henbaduda honorable Prime Minister Narendra Modi ji na seng free da piraktana hidak free da kapaktana Bharat ki miyam amari Manipur ki miyam bu pangakhiba mateng yangakhiba thawjal ki miyam du Manipur ki miyam na kawbo ngamoy aduna ngasi nipu nithoirak suba foundation day aduma Bharatiya Janata Party ki numisida Manipur ki lamdam sida lebiriba chilinau punamakta aigi maigai dagi aga Bharatiya Janata Party ki maigai dagi aduga karikata punamaki maigai dagi miyam da yaifa paujal pijari Tha asigi tang tara mari fawa sathagadaba BJP ki nifunithoi subamapo kumon thoram Thobal district ki oinaso tongan mamafam singda BJP ki fral chingkhatuna hodokre BJP Thobal district na sinduna party asigi khongjom da leiba office ta pangthoki ba thoram aduda Wangjing Tenta Assembly constituency ki MLA Paunam Brozensu Sarugyaki Mapo Kumon Thoram Aduga Mari Lenina District President Yumnam Kumar Zinna Party ki Firal Chingkhatuna Thoram Hodok Laba Matung Miyam ki Oiba Khongsat Amasu Chatki Lenina Makha Taba Thoram Kaya Amasu Pangthoki Thoram Aduga Mari Lenina BJP Thawal District ki President Yumnam Kumar Zinna Foundation Day ki Thoram Asi District Asi ki Manung Dalaiba Mandal Taruk na Sinduna tongan mamafam singda pangthokani tha asi ki tang tara mari fawas tathagada ba thoram asi ki sarogama oina lem na laing ba amadi social service game na chingba su pangthokani hari amaromda thoram asi Wangjing Tenta Mandal na Sinduna Wangjing te leiba mandal asi ki office ta pangthoki constituency asi ki MLA Paunam Brozena BJP ki fral chingkhatuna thoram adu haudoki loinena BJP linkhat lamba luchingba singi photo da leisu katuna igai khumna ba utki Ngarang numidang athengba faba famkiba parliament mifamda Rajya Sabha ki member ningthau sana zawba leishemana special mention oina mitei Indian Constitution ki Article 342 clause 1 ki makhada scheduled draft ST ki list chalhanna ba wafam pukhatkre Rajya Sabha ki member Rajya Sabha ki mifam aduda MP ningthau sana zawba leishemana wafam sing ase pukhaladuna hai Kumja lisingani tara humdoidagi hauna India ki Prime Minister, Home Minister, Minister of Tribal Affairs amadi atopa central leaders singda
Meitai Mitaibu ST list chalhanabagi matangda taksinduna laki. Adubu Union Amadi State Lenga ki Maike de Hiram Asigamari Lenina Kariguma Tabak Amatangasi Faba Lokalak Palatri. Meitai Mitegi constitutional safeguard Ama Oigadoriba ST status as a Fangandrabadi, minority Oikiba Yavaki film Lakpayai. Jahi listing mangagi mamangdagi masagi lol nat amadi chanabi amagalonina lairoklaba Meitai Mitei singbu masamagi maram damda refugee oirakloi haningai leite maram aduna India lenga na mathau taba thabak tharam sing lokhat pagalonina state lenga ta hiram asiga mari lenin athubada thabak paikana ba pautak pibiu haiba wafam sing thambagalonina house ki pungning jingshin ki. Since 2013, the Mitei have made many representations to Honorable Prime Minister, Home Minister, Minister of Tribal Affairs and other union leaders for consideration of including Mitei in the ST list under Article 342 Clause 1, but till today any positive or concrete action has not been come out from the union and the state government so far, unless they are provided with constitutional safeguard, that is the ST status. Without further delay, they shall be reduced to minority, being vulnerable to become refugees in their own ancestral land, once a proud nation state for more than 5,000 years. So, I request the Government of India through this House to kindly take up necessary action and instruct the state government to do the needful as early as possible. Thank you, sir. Ngarangi Parliament mifam aduda pukhat ki bawafam adu kumja lisingani kunma gi nungzu mifam ta pukhat na bahona bada Parliament session tension ki badagi nangkida bani panba yabadi ningtau sana zawba leishim bana Rajya Sabha gi member hek oirak badagi Meitai lolbu classical language ki thak tu chalhan ba India ki sel mamaida Meitai mayek yahan ba amadi Kanglabu World Heritage Site ki thak ta pukhat pina bamaru oiba wafam kaya Parliament ta pukhatuna central government ki puning chingshin ba leikar bani Aka akum haiba city punsigi machani Congress ki elected member amakhak leram badagi kumja lisangani subna ani dalengak paiba ngamkiba adugi political khongchat adu ningsinjuna party asi amuk hanna mapangal kalhanna ba hona minasi haina Congress legislature party ki leader Okram Ibovina phongdokre wafum asi Manipur Pradesh Congress Committee MPCC ki nauna president oina khankraba Wangkem Assembly constituency ki MLA ke Mega Sandra Opagi ngasi Congress bama da pangthokiba thoramda CLP leader O Ibovina phongdokibani thoram aduda O Ibovina hai handakta pangthokiba state assembly mikal aduda BJP na tongan ba pambai season naduna lengak paidaba yade haibagi matagum chathaki adubu masida thoina ninghanna badi yade awaba kaya nam khaiduna mai pagi mai da lakiba Congress ki political khongchat adu aikhoina na hona na ningsing batangai fade kumja lisingani kunmari da standard BJP lakani lakoi haiba ngamde haiba ngamba nate center da BJP ki lengak leitaba matamda Manipur da su political gi ahong kaya lakpagi oithokpa lei Congress ki chai taramanga gi lengak aduna state asida chawkhat thorangi thabak kaya paikhatki mamang da leikiba BJP ki chai manga gi lengak aduna anoba project amata paikhatkiba gi mami tade hauzik BJP na paikhaliba thabak sing asidi Congress ki matamda haukiba project scheme ngaktani lakadoriba local body ki mikhal lok sabha gi mikhal asida mai onsinduna Congress ki mapanggal ama sabchana sakana bapam namak na honaminasi ngasidagi MPCC ki president oina fompur ka daba ke Mega Sandrana party asigi mapanggal kanhanna ba honabada chawga thodang lorakani habagi thazaba chauna lei hainaso O Ibovina makhataki Lairiba mayam si India da lairiba tongan ba agenda mayam chathariba aisik kana gumban di vote bank Congress ki leader sing se vote bank appeasement hai di English artha di ayam mun khangba midina ti aisu adu appeasement vote bank tawdana moina tawramini a Kashmir gi issue adu gi issue hauji amu haureba hijab na amuk tawram halan ji yaro halan to pot yon ba yaro hujin amu kari haire ngarang na han di mayam jo dum ubiram gani da ajan law yaro ena haudro ada Karnataka dagi Bombay dagi Delhi yokhale dra mai pan genu kari da lakada no let us wait and see India gi laibak sikari lakada no haibida khoi karim ta aidi ninghan ningai leite haidna sigumba one-sided agenda mayam sina India si kayam kuina peace and tranquility si kayam kuina maintain tawba yagada ge ai woi bisno shanti leiba woisno power monger oiba power hungry oiba kangpunina somdagi sapti gi dum tar sakhiba mayam chingdo Congress na 2024 amuk
keno tawre hai tari kana khangni amu akhoi si sangba yagadra na amu maning thonglom dra mang thonglom dra thi pu kana khangni sat khiba mi sing si agenda da on ataga policy program da aidi satpa man je aduna yamna kaba harau si maram di pham gi song song sat khiba kangbu haktani na yamna kaba si akhoi family da so oi suno moi da oi suno ba song sat khiba mayam se ai matamam da akhoi gi matam da su dum ningsing ge ba 42 kaba da trai thoi da ni do mantri hapadu di another 30 ma di keno tawba ngamoi doine moi gi na 20 ding ngamoi doine ba phangau da ba kangbu du na dom amuk keno tawrak ka doine fajana manipur se shanti lehan biu fajana tawbiyo Thoram aduda nauna MPCC ki president oina thawpuraba ke mega sanjana hai Congress party bu hena mapangal kanba party ama ohena ba angamba thongna puthokuna honagani masida party ki tungan ba thomi singi wata duna yamna transparent oiba maong da thabak paikhatkani ching tamgi khena ba thamdana manipur da thokliba issue singda saruk yaduna thabak paikhatkani opposition party ama oina party asina logada ba thodang sing mapung fana pangthokna ba honagani Congress party ki amak pa yawdra pangal adu amuk hana hazin magamna ba pumna magna honamina si haina so magna makataki party ki thabak thoram kaya lepa leitana mahaki full energy party sigi asauba thodang kaya lobiduna thabak tawbiramba ai mamang do biramba siri ai yamba mengoina hangatcharabada siri loken thagachaba amasung mahaki service ku ikai khuna jaba uchari ahalaman mayam sing senior party ki leader mayam singna mangda thambikhi baduni ai khoi gi party anova samagi damak ai khoi punamak yamna hena unity amaga loina ai khoi sangchin minabagi tanja adu lagle haibagi tanja chauraba sigumba responsibility mayam punamak se eha ki thakta sinabi bagi damak for the people of Manipur praja miyam ki damak section khudimak community khudimak dharma khudimak singtam ki khenaba leitana masigi wak masigi thabak chathajarakpa matamda madugi accountability mipung khudimakna hangba ngamba amasung madugi answer piba ngamna ba hona jagani Congress party ngasi state asida opposition am oina leibada party sina logodaba thodang sabchan Manipur da leiriba tongan ba section khudimakki Manipur da leiriba parja khudimakki opposition party amoina logodaba Bharat ki Samvidhan democracy chatpa leibak amo oina logodaba opposition ki role ngasi Congress party na sab chana logani Manipur ki seba taunu na bigi damakta ahongba adigumba yamna free and fair by reaching out to the village by reaching out to the hill areas ai koi mapam chatna thengna na bigi damak ai koi walk tawina na bigi damakta loinana soidana Congress party adigumba we will work to repeat the history of the Congress party soitana ai gi itihas halakna na ba ai gi sarkar halakna na ba Congress party gi damak ai yam punna yamna unitedly adagi amaga nusinana sacrifice tawduna dedicate tawduna ai myam hona minasi haina haijabagaloina mayam ngasi gi yasugumba felicitation program sida yawiriba lakpiriba senior leader guide tawiriba mayam leader mayam sing mayam punamak thagasabagaloina matang sida tensinjari ngasigi thoram aduda hanagi MPCC ki president Gaikhangam TN Haukif amadi MPCC ki makau thongba officials sing so sarugyaki loinena CLP ki leader o Ivo Vina luchingduna MPCC ki makau thongba officials sing ke mega center da kutol piduna amadi Congress ki lengyan phi yanduna taramna oki amarom da thoram ki sarakama oina MPCC ki hanagi general secretary and manglemna masagi phivamna maram oiraga Congress tagi pothaki babu party ni ikai khumna ba utki
Manipuri cinema na chahi yankai mapung farapag mari lena tha asiki tang ani dagi nimit mangani chupna pasatharakiba aikhogi Imphal International Film Festival EIIFF ngasi lotion kre Manipuri cinema gi top topa adu malengi phambakta puthokpa ngamnabagi pandamda International Film Festival asi pangthokpani haina Manipur State Film Development Society MSFDS ke Secretary Sanju Basaspati mayum na Mami TV da phongdorakli Aikhogi Imphal International Film Festival ngasi lotion baga mari lenena MSFDS ke Secretary Sanju Basaspati mayum na Mami TV ke staff reporter S Gyanan amasung video journalist like kanta da hai Manipuri cinema na chahi yankai mapung farapag mari lenena chahi amasum na pangthorakliba Golden Jubilee Celebration asi yamna mapung faba amani Golden Jubilee Celebration asi gi manung channa Manipur gi maming leraba filmmaker Film kaya numit mapani chupna utkre masida sunnatana North East States singda matau karamna cinema pothokli habigi matangda focus on North East amadi Manipuri cinema bo hena saukhatnaba lamdam asida film pothokli basingi oiba cine dialogue na chingbasu pangthokpa leikre loinena Indian Panorama Film Festival Best of 2019 amasung Manipur gi maming leraba filmmaker Syam Sarmagi retrospective su celluloid format ta utki celebration asiki singthaningai oiba amana conservation room yauba SN Chan Cine Archive ama hangtopa ngamkre archive asida Manipur gi ahanba feature film present rogi lohongba digital format ta onduna mapung fana preserve toba ngamle Sanju Basaspati mayumna Mami TV da makhata na hai EIIFF sinbagi mapung oiba maramdi lamdam asiki film puthokli basingda atopa malengi leivak singna film ama puthokpada kari tauri karamba upai seasonary hybrid chingba sing adu ekoigi filmmaker singda khanganabani festival asi chumna yengba khaki natana lamdam asi film gi half ama orakna bagi pandam ama su yauri ngasi loshiliba International Film Festival asida Germany Iran Ukraine Korea Philippines amadi Norway gi film sing yauri loinena India gi tongan best state singdagi machin tumkhalakliba filmmaker manga amaso festival asida saruk yaduna cinema pamjaba singa wari watai sanabagi khudong jaba amasu piki Manipur State Film Policy chatnaba hoba matamda senthang kaya yamna mathau tagadagi habigi matangda mifam pangthokadaba khara leiri maduda lepa senfam adu Manipur lengakta report oina thagalaga Finance Commission da amuk thagani hariba policy asina chatnaba horabadi lamdam asil leiriba atai lol singe film puthokpada sumating pamba ngamlagani haina Sanju Basaspati mayum na Mami TV da makhatana phongdoki film festivals in the hujikse film gi kano si yamna kan to yamna commercial adu yamna marketing si yam tough oi re film festival amasin bada paisa yam changba adi khoi sina paisa yaudana yaningi paisa yaudana tawna hona menina quite latest film yohon gi haitar gadi magi screening fee adi gi mayam lei aduga film festival macha khoi maming tadriba film khoi di ahan manin sigumba festivals da film latest film mayam se particularly celluloid kariba feature film mayam se pinning de aduna feature film di foreign gi feature film ambo phangre keno da moina paisa su yam haiba adu yamna su moina paisa demand ro expensive hoiba adubu kogi Manipur State Film Television Institute kogi gi director Nirol Pal Majumdar si yamna mana international stage da ma se documentary filmmaking gi ma se kanoni maming leiba documentary promoter adu documentary gi ozani adu magi mana tobiraga koi film foreign film manga phangi Malem pumbada thengnariba COVID-19 laichut asrigi ngakthoknaba chamba section thorang khara ngakna chatpinaba Mami TV ki maike digi ning singjari madudi yumdagi hek sathopaga face mask upiyo mi amaga gi marakta foot taruki arapa thambiyo mai mit khut satoina hamdokpiyo amadi COVID vaccine kapa yaraba sing soidana COVID vaccine kapthoktuna laichut asrigi kanaba miam puna honaminasi Relief and Disaster Management Department asi mapanga kalhanduna lamdam asida thopa disaster singning tina thengna duna mioibaki punsi kanbada department asina choba thodang logani haina Relief and Disaster Management gi Minister Ongbo Newmaina phongdokre wafumasi ngasi ahan batangka ki oina trainee yangkhaina saruk yadanu ngasi dagi pangthokpa haukiba of scaling AAPDA Mitra scheme haudopi thoram da mahangna phongdokibani Relief and Disaster Management Department sinduna DC Complex Visnupur gi Panchayat Resource Center da pangthokpa thoram aduga mari lenen Relief and Disaster Management gi Minister Ongbo Newmain hai lamdam asida umang kokthokpa na maram oiraga ising nungsita ahungba mayam ama lakle
nong sudabadagi ikang thokpana chingba mayam ama ngasi ngasimak miyam na mayoknari masi pumnamak asidagi kannaba Prime Minister Narendra Modi na asigumba scheme asigi makhada leibak sinba thongna miyam da training pibani haina mahak na makhataki asigumba situation that miyam face tore Manipur because of the deforestation, climate change miyam lang kasi rain kasi timely lakaba matamna do pakay sing absorb a lot of changes for last many years we have been witnessing. We are trying to do our best on the other side by different related departments in order to protect people from flood. Although we didn't know what would happen and what may happen. So the locality the training period using volunteers processing can be property control at this gets human beings. Chief Minister and Birengi meeting Makada Chingmerong the Labor Info Art College ki mayok nabada sakaliba Mau Kaitel asi Taski Nipan Irai Numita Sangatuna Miam da Sinaragani Haina Mau Info Market Coordination Committee Convener Kurizam Atawana Pau Missing da Fungdokre Info gi Mau Temporary Market Pangto ki ba Pau gi Mifam Amada Kurizam Atawana Hai Temporary Market asida toilet amadi ahing yarek from Yauri No magi sit how the Polam sing yum da amuk Pubaki Mahot Kaitel asida Tamnam the go down Amasu Yauri Hana di Mau Kaitel gi mafam chaba leitabana maram orga tongan mafam sing da hong tuna phomdaga lakibani awaba sing adu koknabagi damau temporary market asi sabani masina Mau amadi Imphal gi marakta leinariba nusinabagi mari hena sechilagani Mau sadi Mau Kaitel asi lebak popa amadi irai numit khak famlam bani Kaitel sangaraba matung dadi numit khudingi Kaitel fombagi khudong chaba fanglagani Chief Minister N Birena kana hona biduna Mau Kaitel asi sabibagi harau nungaiba phongdopagi thoram amasu lakliba lebak popa numita Kaitel asimakta da pangthokani hainasu Mau Info Market Coordination Committee gi convener Kurizam athawana makhatana phongdoki Changadaba polam mayam ama semot sagat pidana temporary shed asi sembirabani na koi changna na Kaitel asi phaman basu ngamadra haibagi thajabadu lei maram asina irai numita kogi haunabi matungina government sanga kraba matungda Mau Info Market Coordination Committee na Kaitel phambiriba Mau gi mai Indon iche chen kayaga amadi committee da yawbiriba Mau Council Mau Union amani Mau Business Women Union amadi koi tampaki sa amadi jamin najariba luk nipan koi me pulak kanda nungai ba phongdokpagi thorum amasu lagliba lebak gobun numit ajuda koi sinnanaba koi bana jagadori War on drugs ki sarukham oina changsilakpa khongjingda ngarang tongan ba phungphom da Technopol Police amasung Assam Rifles yaba team na lupa crore 12 rom gi oigdaba brown sugar kayamarom fagat pangam khre hari Hiramasigi matangda police tagi phongba pau amana hai Technopol Police ki check post routine oina chathaba frisking checking da ngarang numit chungba matung pung amarom tabada I-20 car da lapami amada check tobada soap cap yankhani thoi da haptana purakpa kilogram ani gram chama kunma thoi rom gi oigadaba brown sugar fagat pangamki lupa crore mari lakun mari listing kunrom ki oigadaba brown sugar ka kona na farbami adu Senapati district ki live village tagi W Mathu Hema Chai kunmatoi apopo Wilson kawi ani suba oina nungtil pung ani makhairom tabada Technopol gi kun suba Assam Rifles amasung Technopol Police ka punna chathagi ba operation amada kilogram ani gram chani marifatra humdoirom oigadaba brown sugar sing Renault Duster car da lakibami ani dagi fagat pangamki makoidagi phagalaba brown sugar sing adu lupa crore mari lag yankhai nipan listing hufurom ki oigani hari brown sugar ka kona na farbami ani edudi Senapati district ki manung chenba live village tagi W ngapigani S Wilson chai kunithoi apopa ke huimi amasung Solomon chai kuntra mathoi apopa mekho kawi ikon konba oina nungtil pung mari rom tabada waida Maruti Brezza car amada lakibami amada gi lupa crore mari lak kuntra nipan listing mari furom ki oigadaba soap cap yankhai humdoi da haptana purakiba brown sugar kilogram ani gram chama mari fudara mari fagat pangamki brown sugar ga konana farbami adudi more ward number 1 dagi Peter Hemkomang Vaite chai kuntaruk apopa Anthony Jamhol Vaite kawi hari ngarang fagat kiba brown sugar sing adu chawrakna lupa crore 12 lakh kun ma thoi listing hofurom ki oigani makoi sing adugi matakta Technopol Police Station da tongan ba FIR ahum register tawkre loinina drug faba aduda saruk yakiba personal singda Technopol District Police ki SP na cell gi manapi duna puning thawaki haina supaw asina makatarakle
Kakching Assembly Constituency ki MLA Mayang Lambam Rameshwar handak ta pangthokiba Taranithoi Suba Manipur Legislative Assembly Mikhal da mai paklakraba matung ihan hanba oina ngasi Kakching Sumak Lekai Model School pareng da leba Kalyan Ashram da sagaliba Skill Development Center amasung Voice Hostel gi fibam yengsinkre National Project Construction Corporation Limited ki makhada sagaliba sing adubu yengsileduna MLA Mayang Lambam Rameshwar da hai Masana amadi imung manungna sel puthokutuna mahi tamhanpa ngamdraba kana leisadraba mahiroi singbo lemna training piduna maromdam lecture ngamdaba center asi semgatpani center amadi voice hostel asi quality leina sanabagi damak ngasigi yangsin khongchet asi nauna MLA amuk oirakpagi ahanba activity oina pangthokpani chei manga asida constituency asigi miyamgi senbilon fagatnaba amadi sakwa thoragi thabak thorong sing paikhat pangamba oina ba khonagani hain MLA Rameshwar na makataki Masa same Zabada, Masana, a fort of Wungandava, Adumba, family the Horopo Kangu, Mapams in the hostels in the Tamaga, Makoibu Lyric Tamalaga, Amadi Masagi, Ishwana Pizarapa, Ishwana Pibirapa, skill do, Masagi Haijaba Masagi, Itolapa Masagi, Telendu, Okina Madu developed Toga, Miyamo in another, Samasa the Hing, Mathematics Abu Miyama, respectful Loiva, Akoiki, nationalist Oiva. Citizen amo oinanaba koi sembagi center ni masi Kakching kendra da koi Kalyan Ashramna tawduna ihan hana masi semakpasi koi yamna masi Kakching kendra gumma mafam dadi yamna darkar tabani Imphal East ki Adaksya Pibu Molagi Achan Bigay Me Lekai Deleba Yumgi Gatang asi ayuk angan ba pung ohumlom tabadwaida sakti leraba bom ama pokhai kre hari Presta Fangba Paugi Matung ina vom pokhaiba aduna yumgi gat faklang na chingba khara amang ata thokan ki Laibak Fabadagi Asokapan Misi Mina di Yauki de Hari Bom adu sakhang daba singna langsinduna pokhai halamba oiramgani haina chingna balai hari Bom pokhai halamba adubu Imphal East Zilla Parishad ki members singi maikai digi yaning daba phongdorakli Maraksida bom pokhai halamba adu ki yaning daba phongdoktu ngasi ayuk Adaksya Pibu Molagi yumgi gat laikai gi miyam amasung Imphal East Zilla Parishad members singna wakat mi phongki Kumjal listing amaga Chanipan Marifudra Mathogi Anglo Manipuri Wargi Ahanba Oina Sokna Kiba, Thobal Atopangi land from the Lake Kidraba, Sanakya Yaskul Lakpa, Sanakya Sengoi Sana Amadi Sakang Kidraba, Atoba Singima from the Heka Lake Tambagi Kai Kumnava Utbagi Thoram Amangasi, Thobal Atopam the Labor Atoba Singing Kubam da Pangtokre. Justice Committee Sanakya Yaskul Lakpa, Sanakya Sengoishina Memorial Committee Ningtemsa Ningsing Luf Amadi, Thobal Apunba Lufna Kusam Naduna Sinba Chamakuntramatoi Suba, Ningsing Tharam Aduda Justice Committee Chief Consultant S. Ibotomi Kuman Nahai. Kanglada Asangi Chief Commissioner Amadi Manipuri Political Agent Yaun Angoba Manga Amak Kumja, Listing Amaga Chanipan Marifudra Matogi Marski Tangkun Marida Manipuri Lanmin Hatrabamadung, British ki Zamadar Verbal Nagar Katina Vermagi Tamuda Chatuna, Lieutenant Grant Todok Adugi Matangda Pautanki, Madugi Matung Jay Adumaki Marski Tangkun Tramatoi the Manipur Landaragani Haine Lautoki, Lan Adugi Damak Lieutenant Grant Luching Lagat Tamu Romdagi British ki Lanmi Sing Manipura Changsilaki, Pau Adu Sana Konung no Fangbadagi British Lami Sing Tenganaba. Yengkoiba Major General Bulami Chamagalunina Tharaklami, Makataba Oina Manau Ibungo Angosana, Sanakya Lokendra Visit Wankairakpa, Ibungsi Dolaireng Hanjaba, Sanakya Yaskulakpa, Macha Ibungo Sengoshana, Chongtamsa Ayapurel Wankai Meraba Poilana Chingba Singh, Lami Chahung Kakon Loina Tobal Atopam Romda Kongsa Laki. Arong Kongda Tomzing Singtakda Tobal Amadi, Tobal Atopam da Matang Sokna Kiba Infalda. Ngakpigani sokna kiba land from the Sanakya Yaskul Lakpa amasung macha ibungo Sengoshina yauna Manipurgi athoba lanmi kun aroiba yahektan ki Marebak Mazati kannaba sokna kiba land from adu singthaba oina athoba singi ningsing khubam ama pali belenga kasina sahaningi haina is ibotomi khumana makhatana phungdoki Sola hiba la pamada da Manipuri maninta naba Manipuri daiba sigi kanna bidam to awal thakki hiba yusing adudi da mutadi sifu gomena sida sida pasna to wakhat ke wenana ko so sigi da tuwa so mafam da sigi da da
Manipur Lengana School Kaba Amasung Suti Tabaki Matanga order Amathokuna Chanaba Hokrabamadong, Mairoi Singbo Tindo Tizin Toriba Transporter Singna Tingnariba Wabasing Asigi Matanga, All Manipur Students Union AMSU Association Amasung, School Transporter Association Singa Famin Natuna Kanaragani Hari, Hiramasigi Matanga AMSU Natadro Pacharol Amanahai, Lengaki Anoba Kongtang Asina Van Service Toriba Singda Kari Kudong Chadaba Mayok Naribagi Habasi, Nainataba Yadaba Ama Orakli, Loinana Media Tonda Transporters Singna Tingnariba Kudong Chadaba Sing Fongdo Kibaga Loinana, Hiram Asigi Matanga Lengaka Yanaba Purok Trabadi Kongzang Sangsilagadi Haiba Wafamsu Tampa Lakre. Hiram Asigi Matanga Pali Balengak Asinatung Koina Chanaba Yagataba Amasung, Nakal Animak na Yanaba Kangon Amaputok Naba M Sunamari Lenaba Singi Puning Shingshili. Loinana Atuba Matamda Transporters Singi Association Amasung Suga Faminaduna, Van Drivers Sing the Tingnariba Kudong Chadaba Singi Matanga Kanaragani. Amaron the School Van Service Toriba Singna Asoengam Toktanaba Gariki Tong Hangdoktuna, Toba, Gariki Capacity Dagi Hena Mahiro Sing Puba, Gari Yang Toba Madi, Nisana Chingba Amata Season Nadana Mahiro Sing Bubi Haina M Sunamakatana Piltarakli. Hayeng dagi hogolo riba class 12 ki exam thagadaba mahiroi sing masagi yumda same saduna later raba matam asida mahiloi sang karana me tha fob gi tuition fee loduna education sector bu sendan from onthok pase yamda laibak tibani haina kangle park students association KSA gi president S Vidyanandana Paumi singda phongdokre Imphal gi khuya thongda leiba mahiroi luf asigi office ta pangthoki ba pawgi mifam amada S Vidyanandana hai Niam Lana tuition fee lowgi matangda maru oina January-ba malomda leiba Reliance School gi matagda luf asna thabak paikhat pa horagani Gari da leiba Comet School so Niam Lana mahiroi singda gi fee lowre habigi paw leire asugumba school kharana chathariba mong asi athubada semdok hoba mathau tai loinana the Manipur Private School Registration and Regulation Act 2017 asi chana handuna private school sing as regulate tona ba hodabagi matam thengmalabani haina so S Vidyanandana makatana phongdoki Haukiba pung kunmari asida Manipur da miyoi samari tarataro COVID test toba da miyoi mari nauno COVID-19 positive oibagalonina state asida leina asina nabagi masing lak ama lising kuntrataret sumna chamba kuntrataro yaukre leina asina maram oiraga miyoi amata laikidre COVID-19 command control room dagi ngasi numidang wairam pung mga fob da fangbapaw amagi matung inna miyoi taruk nava faduna dichas taukre nava farapagi apunba masing na lak ama lising kuntramari samapan humfadara nithoi sukre active case da nifumari lady leina asina maram Oiraga Lake Tabami upon Mama Sina listing Ani Chamakuni, Fogalapagi Chang Sada Marifudra Nipan Daspik Mari Anini, COVID Lena Asidaging out on the Balingan of Pikapat Hosil Amagi Makadami Kaya Amaso, Numit Kudigi COVID vaccine Kaptoli, COVID vaccine Kaptoki Bamasin and Asi Fob the Mue Lakuntaret listing Marifudra Taru Samapantara Humdoini. Haukiba Punkun Mari da DTF oxygen cylinder Samatara Humdoi, Manipur Tonga Tonga Ba Analang Sing Da Fangan Bangam Krehaina, COVID-19 command control room the Pangwapao asina makatari. Kana laizadraba angang singilay from Oriba Glory Children Home Moirang Thamna Pokpina, Season Nanaba Medical Equipment Sing SIDVIG in charge, Bikram Kumar Home Asida Kusinakre. Small Industries Development Bank of India SIDVI Imphal branch na sponsor Toduna, Home Asigi Damak Purakiba Medical Equipment Sing Kusinabagi Thoram Adugamari Lenina, SIDVIG in charge Bikram Kumar Hai. Glory Children Hogi Maiki Dagi SIDVIG Medical Equipment Sing Mating Pangpinaba Hairakpadagi Medical Equipment Sing Asi Kusinabani Home Asigi Maiki Dagi Laraba Angang Sing Asigi Smart Classroom Ama Sembinaba Hairakliba Asi Kanakigani Hainaso Bikram Kumar Namakatana Fungdoki ग्लोरी चिल्ड्रन के तरफ से सिडबी को जनवरी मंथ में प्रपोजल दिया गया था मेडिकल इक्विपमेंट्स के लिए तो उसको हमने कंसीडर किया और उनका प्रपोजल को एक्सेप्ट किया और फंडिंग किया और अभी ये सब इक्विपमेंट्स और जो भी मेडिकल इक्विपमेंट्स है वो अभी आया हुआ है Thobal Mayang Infol Lambi MI Road ki Moising amasung Khekman Khul Mapagi Thobal Turelda Semgat Sagaliba retaining wall asi matam kuina namthaduna leibadagi miyam mi painare Nungzu tha yorok tringai mamangda Semzin biu haina maike adongi miyam na lenga ki puning singchilakli Thobal Turel gi launam balda chaliba retaining wall gi hozik oriba fibam adu Paumi Singa yingminaraba matung Moising Gram Panchayat ki ward number 2 gi member MD Nasir Hussain Hai miyam na Khongkok haina khangna ba MI Road ki Thobal Turel Mapal Lambi ase ising ichaw toina thokan bana maram orga Turel launambal asida meter chama yankhai sangba retaining wall chanki hariba retaining wall asi
Matam sangna namthaduna leibadagi maike asongi miya maru oina lomi singda henami baiba pokhale maram aduna mari lenaba water resource department ke executive engineer division 3 thawal amadi Manipur lengana athubada meeting sangbiduna nongzu tha nongzu pantha yaro tringai da semjin biu hana MD Nasir Hussein na makhataki hai ri bachi paga leiba mafam asi halla ga leiba thajin mana maram oiraga hena lokpo ko birom dala adugo Tawal gi division 3 gi manakte satuna haijaruba matamda unaba phangde ma lakti haidana dum leire adubu khunja traum doina leiriba jaga sida masina matung tarapade sing isau lakpada akaya toy thola pataragadi hairiba thola kadoriba daitasi department na pugadabani haiba wafam ji haijani Kakching District ki Upadhyakshya MD Nazimuddin Sandman Helping Hands Mumbai ka khusam naduna ngasi Sora Bazar da leba Library and Information Center da nongmagi oiba lem na layang bagi kem ama pangthokre kem aduda naturopathy amadi acupuncture ki specialist Dr. Santosh Kumar Pandey na luchingba team amana asthma khwang naba acidity cervical migraine sagal naba amadi khu naba na chingba makha kya gi anal Ayek Singh, acupuncture amadi naturopathy ki layang pathap sizinaduna miyoi saniya khairom da layang chathaki. Kem aduga mari lenen Upadhyakshya MD Nazimuddin hai khungangi lamdam da leiba ahalaman sing ayambana sunomba amadi pot arumba pubada asokapan nangkiba maramna awaba kaya mayuknari. Loinena sana khotnabada asokapan yaukiba sanore kaya su awaba mayuknaduna leiribani. Maramaduna asiguma makhalgi ana laying asina aduki mati kanai haibasi akhang kayana mod phongtokpa leibana kem asi phangthokpani. Mathau taraklabadi tungdasu asiguma kem kaya pangthokigani haina Nazimuddin na makhataki. Magi layo mana yegi laina layo siga bari lena wigi rural area da leriba sigi maruena halaman sigi thabakkan surakpa aduga rumayang yamna lakpa sana kona bada yamna swengam yaukiba sujan nabam to sim yaukiba masum basis yamna kanai bakar sida jing hakimang de yekiba sida koina halaman sida hambada piangang sida hambada automatic yodoba effective oiba madugi power ko de pi aduga maroina ariba sura de ireng ban aduga palel taksing swai saudi sida koina Maxi Maharashtra de ki kauraga mutang ki laina su koina masak hando pa yengimba adugi namakta ngasi kaujani Awang Khunau GP ki intending candidate MAIBAM Somorozin sponsor tawduna Chumthang Healthcare Center ki team ga pulagang ngarang Awang Khunau maning lekai da nomagi oiba one day free medical camp ama pangthokre medical camp aduga mari lenena Chumthang Healthcare Center ki managing director Rajesh Pichi mayum hai ngasi pangthok liba free medical camp asi Awang Khunau GP ki intending candidate MAIBAM Somorozin ki matenga loina pangthokpani Chumthang Healthcare Center na lamsang Asia ki awana taraba praja singda Kharada oiraba sumating pangge habigi wakhalonda pangthokpani makha tanasu asigumba medical camp sing asi mapang mafum khudingda pangthoki habigi wakhalol lei haina sumhakna phongdoki Ketrigau AC ki kongba nongthomom leikai da leiba ningthozam Hermes amadi en Gayatri ani ki apokpa apokpina let taibang pal thadokraba matungda angang ani asina nanghori ba awabada saruk yawa oina like minded group LMG ki thongmi singna lupa lising tara mating pangkre LMG Manipur ki nifu mangarak suba tengbang piba aduga mari lenna lup asigi secretary Ozat Sorokhaiban na hai mama mapa kaina khibadagi awaba nanghoraba sing amadi kham thengna laraba imung singda miyamgi amadi Lenga ki maike ki mating pangduna manaba khunai ama ohensi amana amagi mating pangnaduna hingminasi siraga loiba mapokni makhatana lamdam asigi awa ana taraba singda LMG na angama mating pangkhigani hainaso maakna makhatana phongdoki Manipur State Cooperative Bank da Sinduna Nabard ki sponsorship makhada nongmagi oiba financial literacy awareness program amangasi Thobal district ki khangabok ta leiba MMRC Unity Park ki hall da pangthokre awareness program aduda Thobal gi DCA Subas MSCV ki managing director Vidyarani Ayekpam amasung MMRC Unity Park ki chairman KS Menjor mangana athoiba mithung sing oiki Thoram aduga mari lenen athoiba mithung gi warol piraduna Thobal district ki DCA Subas na hai Lengam na chathagadoriba numit chamani ki action program asida subdivisional monitoring mission haiba ama yauri masigi manung chana bipum khudingmakta chanaba sinfam sing pinaba financial institution yi mathau yamna tarakpana MSCV da hairaga
ngasigi awareness asi pangthokpani district administration amati lengang asigumba mission ama paikhalakba matamda miyamna sumating pangbiu haina makna makhataki Manipur State Cooperative Bank khamdatana Thobal district sida leiba aina bank atai sida so aina appeal tawjari masi ekoi government gi oiba asigumba scheme ama program ama paikhalakpa matamda ekoi district administration amasu state government da full support PBU haibase mani mangjongna thamjage ngasigi program aduda khangabok amadi khangabok thangnariba khul singdagi lakpa miyoi sani romna sarugyaki haukiba mars thagi tangkun humdoidagi kuntaret fawba Netherlands gi Amsterdam da chathakiba Global Association of Mixed Martial Arts Gama World Championship 2021 gi striking MMA finals bouta Kazakhstan gi Tomiris Zusupova ga Maitiba Pidano Gama gi title lobangam khrabi India gi ahanba mixed martial arts fighter khangabok sorok wama part 1 dagi Surbala Laishram ngarang numidang miyam harauta yamna okre 7-star youth club khangabok na senduna khangabok sorok wama community hall da pangthoki bataram na opagi thoram aduda Surbala Laishram na hai championship aduda mahagna saruk yakiba adu amateur level dani adubo hositi professional level de 1 championship na chingbada saruk yaba ngamna ba practice toba horagani kumjali singani taradagi kickboxing sanaduna lakiba adu kumjali singani tarani pandagi MMA de join toraba matung Bangalore da practice toraki kumjali singani tara mapangi November thada khuda sokiba na maram oiraga matam sangna sanaba lefki madugi matung handaki championship asida saruk yaba ngamlakpani round ahum sana kiba adugi final bout ta mahagi oi thangba khazai gi saruk ta bone fracture thoki bout manung da apopa amasung apopi gi ningba thungan ba ngamdaroi dra haina pungning da awaba fawki pumnamak adu kawba ngamdaroi da ba awa nungai singni haina su surbalana paudamki Hana first round ro gai ya de nantar ga sumna ge josh na kan na phajale ado ai dum tournament ai ma khata khana ma ngam dra sum khan ma dai dum kan na chiksha laga no mena si tournament se dai ai na ngam da ya dai ado pe nai sana le pura ga ado ga try tawre na matam da ai baba gi koi ba gi wadam championship ma phul ba na an thoiba thoidaba ai kan da kai de na am tam ring da hala gam tam yan to bu ne ne pang je kan hai ba ba fa an wa ana ai bu support da ma ai ki thoning da dai kan ai na khang je laga ji dam amu chana ma khatan ka ti ni chana ba ngam dai no ai na mai kan ru ai control tawra escape tawra ga ai ma kha chana na ba na ge taw ya ba dai ngam me chana ba Panba yai Surbala Laishram asi Laishram Sandra amasung Laishram Ongbi Anita gi machanupi yai mani pangthokiba championship aduda India gi oina participant kuntramari saruk yarabada Surbala Laishram na kilogram yangkhaini thoi gi kanglukta gold medal loduna India gi ahanba gama gi title lobangambi sanaroi oiduna anoba puari ama semagam ngamki aroibada maroiba pau amuk hana bizari BJP ki Ninfunithoi suba mapokumon tharam mafam kya da pangthokre apunba India ama sagana bagi wakhalon da yufam orga semkiba party asige karyakata ama oiba ngambada chawtokpa fawi haina chief minister N Birena phongdokre Maitai scheduled tribe ki list ta chalhana bagi wafam Rajya Sabha ki member Ningthau Sana Zawbal Shemana parliament mifam da pokhatkre Congress ki elected member amakhak leirambadagi kumjali singani sumna ani dalengak paiba ngamkiba adugi political khongchet adu ningsingtuna party asi amuk hanna mapangal kalhanna ba hona minasi haina Congress legislature party ki leader Okram Ivovina phongdokre Manipuri cinema ki top adu malem gi fombak ta puthokpa ngamna bagi pandamda ekhoi gi Imphal International Film Festival asi pangthokpani haina MSFDS ki secretary Sanju Basaspati mayum na Mami TV da phongdorakli Mami TV ki Manipuri Prime Time News matang asida loisare mieng tabri bastingbu amuka hanna chan maibam na khurumjari